ꯉꯥꯛꯇꯅꯤ Hai ma'am, ma'am nungaribo, ma'am ngasidi Radha Janma henbagi video oidoinebako ado ma'am hayengse Radha Janma ne ado akhoi se nong mamangda helinebako ado akhoi se nungthinje tum hawgalaga thabak thana loimak loisalle ado akhoi ayuktasu bazar kai kra chatluebako adudugi ngahak tumure aduga akhoi sigi kumra je mya pictru pikpani panda yade haibagi haure matagum ama palaebako aduga somdasu kaino कैसिता फोन का कहीं का पाले सेपोट का पाले बको अदुनी मैं आप कोई होजी थबक लोशन बताओ से तो हिंदू से कोई अनिखक ने संगीता का आगे हिंदू नहीं बको अदु सुमाइना तौना कोई से संदा के थबक तना लोने मग लोरे मतुंगदा कोई नि कोगलु तुमदना फजना इरुजा थोए बको अदुई मतुंगदा कोई से हैरुक सेम्बा हौरे अखोई ममासु लैत बको सिकांदा अदुगी कोई नि तुम सेमे बको हैरुक से अतुका अखोइनी से लाई खुरंबा लोइरेबको लोइरगा अखोइ से अहिंग तुमदबिदा लैदुइनेबको राधा जन्म से कृष्ण जन्म दनबो अहिंग नुदिनदा ओइदना को राधा मतम सिदि नुंदांग अहिंग तुमदबि लैदुइने अतुका नुंगालगा चाक चादुइनेबको अदुने म्याम अखोइनी से तौबम खंगदबगी रील्स खरा नम खरा के तोइनेबको अदुगी रील्स नमम दाइगे अखोइनी से कीरिनी कमाइ तौरगा लेन तोरिबो खंगदेबको अहिंग से अखोइनी से तुम्बा पांग्रबा अंगोंदको अदुनी म्याम येंगसे अदुगा सुमाइना कीरिङाइदा अइना इनाउम्पीगी चाक थोंबीरेबको माकिदी माक्तो मचा ngamदबगी सुमाइना खिची अपिटपसे चानिङे हाइना अदुमाइना खिची अपिटपसे थोंगे अदु 저거 ꯉꯥꯛꯇꯅꯤ 이 hầu khre 캐트랙 나 ꯃꯌꯥꯝꯁꯤꯗꯤ ꯍꯣꯏ 지금 원 하자네 아기도 딱 중피하지 않아 중피랑 잘로해 맞다 좀 해야 돼 अतुका अखोइदो होजिक हाइदि रील्स के क्रानम लोरका क्याम नम लोरि नत्रा अतुका अखोइ हैरु चागे तोइने बको चाकसे लामसलक पाइ तारे दोइदि हैसे चारगदि तुमनिंग बसु वालिदना को अतुतोगी अखोइनि से है चारने अतुका मो येंगसे तै के के तौदना हिंगसे लेन बाहाय तो को 야 뭐한타 이 비즈니스 바로 bữa nay nó chồng rồi anh nhìn chào rồi chào xin ạ dạ khi đưa thì em nào 랑 오면 너 그냥 떠지 봐 칼리가 그냥 떠지 봐 thế thôi rồi giao mình giao đi cùng là giao đi hả là ghê được rồi là đó cái gì nè chậm chưa có thể là sẽ cần vào phải làm gì bằng cái ai chắc tiền đấy thì nè có suy ăn quá mình cũng tiền vào cái những cái bảo cái giao này là mình đang cháu được số nhãn giao thì nó còn mình đang ra được cái công việc nhãn giao rồi nó không thể nó sẽ làm tiền để anh rồi làm cái gì của nó anh làm gì đó anh đó lúc nào đi ăn ngoài mình phải làm sự làm để từng để cái mà liang mong thốt akoy sang pirine sena akoy ki mane ituning taune install
영상이다. 인스타. 가렌 줄라해. 인스타. 저기 보내는 와서. 인스타. 어짜. 왜? 그걸로네. 그것 그러. 그것. 몸도 좀 이렇게 되는 만화. 뭐 보노? 마마 코가 가리잖아. 따라간노 하이니. 마시바네. 거기 이두 닝터우네. yen게. yen게 마마이 되게. 또. 요금 상이는 말. 만 지제오 샹비니 마나거? 물람도래. 시 타오제 물람도래. 거기 찍었다고 야라. ꯑꯗꯨꯒ ꯑꯩꯈꯣꯏꯅꯤꯁꯦ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯒꯤ ꯇꯨꯝꯅꯤꯡꯕꯁꯦ ꯑꯗꯨꯝ ꯍꯦꯜꯂꯛꯄꯀꯣ ꯑꯗꯨꯗꯨꯒꯤ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯅꯣꯛꯄ ꯚꯤꯗꯤꯑꯣꯉꯩꯁꯦ ꯊꯤꯔꯒ ꯌꯦꯡꯉꯒ ꯂꯩꯔꯦꯕꯀꯣ ꯇꯩꯅꯔ ꯋꯥꯎꯅꯔꯁꯦ ꯇꯥꯔꯛꯑꯦ ꯈꯨꯖꯤꯟ ꯃꯤꯊꯩꯌꯦ ꯐꯖꯕꯩꯗ ꯑꯩꯁꯨ ꯈꯪꯉꯗꯤ ꯐꯖꯕꯩꯗ ꯐꯖꯩ ꯑꯗꯣ ꯑꯩꯒꯤ ꯍꯨꯃꯥꯡꯁꯦ ꯌꯥꯝ ꯁꯧꯕ ꯍꯥꯏꯇꯥꯔꯦ ꯐꯖꯩ ꯌꯥꯝ ꯁꯥꯏꯖꯦ ꯇꯤꯟ ꯑꯃ ꯇꯥꯔꯛꯄ ꯑꯃꯅ ꯁꯤꯗ ꯇꯨꯈ꯭ꯔꯦ ꯅꯣꯏ ꯁꯥꯏꯖꯕꯨ ꯀꯥꯡ ꯍꯤꯗꯥꯛ ꯀꯝ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯆꯪꯉꯤꯅꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯥꯡ ꯇꯥꯟꯅꯕ ꯃꯦꯆꯤꯟ ꯄꯣꯔꯛꯑꯅꯤ ꯑꯉꯥꯡꯁꯥ ꯀꯃꯥꯏ ꯇꯧꯔꯦ ꯀꯦꯛ ꯀꯛꯄ ꯀꯦꯃꯦꯔꯥꯅ ꯀꯃꯥꯏꯅ ꯇꯧꯕ ꯊꯦꯡꯖꯤꯜꯂꯦꯅꯦ ꯐꯟ ꯃꯥꯜꯂꯦ ꯃꯃꯥ ꯁꯥꯕꯁꯦ ꯑꯔꯕꯤꯟ ꯁꯣꯏꯕꯝꯅꯒ ꯀꯩꯗꯧꯔꯝꯃꯤꯁꯤꯗꯤ ꯑꯣ ꯊꯣꯝꯃꯦꯍꯦ ꯃꯦꯁꯦꯖꯁꯤꯗꯤ ꯐꯝꯃꯒ ꯂꯩꯔꯝꯕ ꯃꯌꯥꯝ ꯑꯃ ꯕ꯭ꯂꯥꯁ ꯇꯧꯔꯦ ꯑꯣꯜ ꯗ ꯕꯦꯁ ꯇꯤꯝ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦꯕꯀꯣ ꯐꯃꯨꯡꯗ ꯌꯥꯝ ꯍꯤꯞꯅꯤꯡꯕꯗꯣ ꯑꯗꯣ ꯐꯃꯨꯡ ꯍꯤꯞꯄ ꯌꯥꯗꯕꯅꯤꯅ ꯃꯈꯥꯗ ꯍꯤꯞꯄꯅꯦꯕꯀꯣ ꯌꯥꯝ ꯉꯥꯜ ꯂꯩꯔꯝꯃꯤꯅꯦ ꯌꯦꯡꯉꯨ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯉꯥꯜꯂꯛꯄ꯭ꯔꯥ ꯀꯥꯏꯅ ꯈꯜꯂꯒ ꯇꯤꯡꯀꯠꯅ ꯉꯥꯜ ꯂꯩꯔꯝꯕ ꯋꯥꯅꯤ ꯁꯔꯀꯥꯔ ꯁꯨꯕꯗꯣ ꯈꯪꯕ꯭ꯔꯥ? ꯐꯖꯗꯕꯩꯀꯣ. ꯃꯌꯥꯝ ꯑꯩꯈꯣꯏꯅꯤꯁꯦ ꯍꯥꯏꯗꯤ ꯑꯌꯨꯛꯁꯦ ꯁꯨꯃꯥꯏꯅ ꯅꯣꯡꯉꯥꯜꯂꯛꯀꯅꯤ ꯀꯥꯏꯅ ꯊꯥꯖꯗꯕ ꯍꯥꯏꯗꯤ ꯈꯤꯇꯪꯇ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅꯤꯁꯦ ꯇꯨꯝꯈꯤꯅꯤ ꯀꯥꯏꯅ ꯈꯟꯕꯗꯨꯅꯦꯕꯀோ ꯍꯥꯏꯗꯤ ꯇꯨꯝꯍꯧꯗꯕꯤꯗ ꯅꯣꯡꯉꯥꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅꯤ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯍꯥꯏꯗꯤ ꯇꯨꯝꯕꯗꯣ ꯌꯥꯝ ꯄꯥꯝꯖꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯅꯤꯃꯛ ꯑꯗꯨꯒ ꯍꯥꯏꯗꯤ ꯇꯨꯝꯍꯧꯗꯕꯤꯗ ꯇꯨꯝꯍꯧꯗꯕꯒꯤ ꯍꯔꯥꯎꯕꯒ ꯄ꯭ꯂꯁ ꯌꯥꯝ ꯊꯨꯅ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯍꯔꯥꯎꯕꯒ ꯑꯩꯈꯣꯏꯅꯤꯁꯦ ꯌꯥꯝ ꯂꯥꯡꯉꯦꯕꯀꯣ ꯑꯌꯨꯛꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯑꯌꯨꯛꯀꯤ ꯊꯕꯛ ꯂꯣꯏꯅꯃꯛ ꯂꯣꯏꯔꯦ ꯑꯗꯨꯒ ꯊꯥꯎꯃꯩ ꯊꯥꯗꯣꯛꯑꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯅ ꯏꯅꯥꯎꯄꯤꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯕꯤꯒꯦ ꯇꯧꯔꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯣꯇꯣꯔꯁꯦ ꯁꯤꯁꯤꯅ ꯍꯣꯔꯦꯟ ꯀꯥꯡꯉꯧ ꯉꯧꯕꯗ ꯍꯥꯞꯅꯕꯅꯦꯕꯀꯣ ꯑꯂꯨꯒ ꯁꯤꯒ ꯀꯥꯡꯉꯧ ꯇꯧꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯅꯨꯡꯁꯥ ꯁꯥꯗ꯭ꯔꯤꯉꯩ ꯀꯥꯟꯁꯤꯗ ꯁꯪꯒꯤꯇꯥꯅ ꯆꯥꯛ ꯊꯣꯡꯗꯣꯛꯑꯁꯦ ꯍꯥꯏꯅ ꯃꯥꯅ ꯏꯟꯁꯥꯡ ꯁꯦꯝꯒꯠꯄ ꯍꯧꯔꯛꯑꯦꯕꯀோ ꯑꯗꯨꯒ ꯃꯌꯥꯝ ꯊꯣꯡ ꯊꯥꯛꯄꯒꯤꯗꯤ ꯎꯠꯂꯔꯣꯏ ꯑꯗꯨꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯈꯇꯪꯇꯁꯨ ꯇꯦꯟꯖꯟꯒꯅꯦꯕꯀꯣ ꯑꯩꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯏꯗꯤꯠ ꯇꯧꯕ ꯌꯥꯝ ꯇꯟꯕ ꯍꯥꯏꯇꯥꯔꯦꯕꯀꯣ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯒ ꯁꯨꯃꯥꯏꯅ ꯀꯨꯏꯁꯜꯂꯦ ꯍꯥꯏꯅ ꯑꯩꯅ ꯀꯊꯠꯈꯤꯕ ꯉꯥꯛꯇ ꯁꯤꯗ ꯂꯩꯔꯦ ꯄꯅꯤꯔ ꯊꯣꯡꯕ ꯑꯗꯨꯒ ꯁꯤ ꯂꯩꯔꯦ ꯀꯪꯃꯦꯠ ꯑꯂꯨ ꯀꯪꯃꯦꯠꯅꯦꯕꯀꯣ ꯈꯨꯠꯁꯦ ꯌꯥꯎꯅꯤꯡꯉꯦꯕ ꯀꯅꯥ ꯑꯗꯨ ꯇꯥꯔꯦ ꯁꯤ ꯄꯥꯄꯔꯁꯤ ꯆꯥꯎꯕ꯭ꯔꯥ ꯕꯤꯗꯨꯅ ꯁꯤ ꯄꯥꯄꯔ ꯆꯥꯎꯕ꯭ꯔꯥ ꯆꯥꯎꯗꯦ ꯑꯇꯣꯞꯄ ꯑꯃ ꯌꯥꯎꯋꯦ ꯀꯣꯏꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯎꯔꯁꯨ ꯍꯥꯡꯉꯦꯗ ꯁꯨꯝꯕꯩꯗꯤ ꯑꯣꯏꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯒ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯣꯏꯗꯕ ꯆꯥꯛ ꯆꯥꯖꯔꯅꯤ ꯆꯥꯛ ꯀꯩ ꯍꯥꯞꯀꯗꯧꯕꯅꯣ ꯑꯃꯦꯠꯄꯤꯒꯨꯝꯕꯗꯁꯨ ꯇꯧꯋꯤꯗꯅ ꯑꯗꯨꯗꯪꯁꯨ ꯆꯥꯏꯅ ꯃꯥꯁꯦ ꯅꯨꯡꯁꯤ ꯌꯥꯝꯅ ꯏꯕꯦꯝꯃꯗꯤ ꯃꯕꯨꯛ ꯇꯞꯄꯦ ꯍꯥꯏꯕꯅꯤ ꯀꯥꯏꯁ ꯃꯌꯥ ꯍꯥꯆꯤꯛ ꯉꯝꯒꯗ꯭ꯔꯣ ꯃꯥꯕꯨ ꯈꯪꯗꯦ ꯀꯦꯔꯦꯠꯀ ꯍꯥꯞꯆꯤꯜꯂꯁꯤꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯅ ꯆꯥꯅꯤꯡꯕꯗꯣ ꯃꯥꯅꯁꯨ ꯆꯥꯅꯤꯡꯗꯣꯏ ꯅꯠꯇ꯭ꯔꯣ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏ ꯉꯁꯤ ꯃꯊꯦꯜꯁꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯊꯨꯝꯕ ꯑꯃ ꯌꯥꯎꯍꯧꯗ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯈꯦꯔꯒꯨꯝꯕ ꯑꯩꯈꯣꯏꯁꯦ ꯀꯥꯎꯊꯣꯛꯑꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯀ꯭ꯔꯤꯁꯅ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕ ꯑꯗꯨꯒ ꯔꯙꯥ ꯃꯇꯝꯁꯦ ꯀꯥꯎꯊꯣꯛꯇꯅ ꯑꯩꯈꯣꯏꯅ ꯁꯪꯒꯣꯝ ꯈꯦꯔꯒꯤꯁꯨ ꯀꯔꯤꯝꯁꯨ ꯃꯆꯜ ꯂꯩꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤ ꯁꯦꯋꯥꯏ ꯑꯣꯏꯅ ꯍꯧꯖꯜꯂꯦꯕꯀꯣ ꯑꯗꯨꯒ ꯁꯪꯒꯤꯇꯥꯅ ꯇꯨꯜꯁꯤ ꯃꯅꯥ ꯍꯥꯞꯅꯕꯒꯤꯀꯣ ꯃꯥꯅ ꯍꯦꯛꯏ ꯆꯥꯛꯇ ꯍꯥꯞꯅꯕꯒꯤ ꯂꯥꯏꯗ ꯀꯠꯄꯗ ꯀꯔꯤ ꯑꯃꯈꯛꯇꯔꯣ ꯈꯪꯗꯦ ꯑꯍꯨꯝ ꯔꯥꯙꯦ ꯔꯥꯙꯦ ꯇꯧꯕꯗ ꯐꯖꯩ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯩꯔꯨꯛꯁꯦ ꯀꯥꯏꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯒ ꯆꯥꯛ ꯃꯨꯛꯀꯠꯅꯕꯒꯤ ꯋꯥꯏ ꯇꯩꯊꯣꯛꯏꯅꯦꯕꯀꯣ ꯅꯪ ꯐꯠꯁꯟꯕ ꯆꯠꯂꯣ ꯍꯪꯉꯨꯔꯥ ꯃꯃꯥꯡꯗ ꯊꯝꯃꯣ ꯅꯪꯅ ꯊꯝꯒꯅꯤ ꯍꯥꯏꯕ ꯉꯥꯏꯒꯩꯗꯣ
잘 타면 넣을 거야. 짜가다 봐. 오른쪽에 언젠 비로. 짜다. 상호 그러면 사상 안 가시게? tinggal awak nak macam mana awak nak. 인스타 너무 작아요. Mana kita jani? 작. Tasal lagi. Ibian ni मैं आम. 라이기 믹스 하나 봤네. 자. Siul ya. Kita nak kalau eh. Kami punya mau saya. 하고. Hago ano? Ham. 너무 아닙니까? 너무 자살했다 해야지. 아니 살짝 해도 좀 자살해. 하울바. 형님네. Nga lang hilak pa ilam yung how Ay, ay saya. Ay saya bam itu. Ay bam deh. Bam deh. Ya, ni mau tu mana? Chicken ada. kira Jangan jangan. Kira apa kau? kira mi pro heda pro chikera Pro. ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯆꯥꯛ ꯇꯣꯛꯑꯦ ꯆꯥꯛ ꯇꯣꯛꯑ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯑꯃ ꯇꯨꯝꯃꯦꯕꯀꯣ ꯑꯗꯨꯒ ꯁꯪꯒꯤꯇꯥꯁꯨ ꯃꯥꯡꯍꯟꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦꯕꯀꯣ ꯑꯗꯣ ꯑꯩꯗꯣ ꯉꯁꯤꯗꯣ ꯌꯥꯡ ꯈꯔ ꯀꯪꯉꯦ ꯀ꯭ꯔꯤꯁꯅ ꯖꯟꯃꯗꯗꯤ ꯌꯥꯝꯅ ꯅꯣꯏꯕꯅꯦꯕꯀꯣ ꯉꯁꯤꯗꯣ ꯇꯨꯝꯗꯕꯒꯤ ꯀꯪꯉꯤꯅꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯇꯨꯝꯃꯨꯈꯤꯒꯦ ꯕꯥꯏ ꯕꯥꯏ